ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯔꯤ ꯆꯐꯨ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯅ ꯏꯖꯕ ꯅꯠꯆꯗꯦ꯫ ꯄꯨꯝꯅꯃꯛ ꯑꯏꯕꯤꯒꯤ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯏꯖꯕꯅꯤ꯫ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯃꯥꯟꯅꯕ ꯊꯣꯛꯂꯕꯗꯤ ꯀꯣꯏꯟꯁꯤꯗꯦꯟꯁꯅꯤ ꯈꯟꯗꯣꯛꯄꯤꯗꯨꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯇꯥꯕꯤꯌꯨ꯫ ꯍꯧꯖꯤꯛ ꯂꯧꯕꯤꯔꯁꯤ ꯕꯁꯟꯇꯤ ꯀꯥꯡꯖꯝꯒꯤ ꯃꯌꯦꯛꯇ ꯊꯋꯥꯏ ꯃꯦꯔꯦꯜ ꯑꯔꯣꯏꯕ ꯇꯥꯡꯀꯛ꯫ ꯑꯩꯁꯨ ꯂꯣꯏꯅ ꯍꯩ, ꯑꯐꯕꯒꯤꯁꯨ ꯐꯠꯇꯕꯒꯤꯁꯨ, ꯑꯗꯨꯕꯨ ꯃꯔꯥꯜ ꯂꯩꯇꯕ ꯃꯤꯗꯗꯤ ꯃꯍꯩ ꯁꯤꯖꯤꯟꯅꯒꯅꯨ ꯍꯥꯏꯅꯁꯨ ꯇꯥꯛꯄꯤꯔꯝꯃꯤꯗꯣ꯫ ꯑꯗꯨꯅ ꯅꯪꯒꯤ ꯊꯕꯛꯁꯦ ꯑꯃꯥꯏꯕ ꯑꯃꯗ ꯇꯧꯍꯜꯂꯨꯔꯣ, ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯉꯝꯂꯔꯣꯏ꯫ ꯅꯤꯡꯊꯦꯝꯗꯣ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯑꯣꯖꯥ ꯃꯥꯏꯕ, ꯅꯪꯅ ꯅꯠꯇ꯭ꯔꯁꯨ ꯅꯉꯣꯟꯗꯒꯤ ꯍꯦꯟꯅ ꯍꯩꯕ ꯃꯥꯏꯕ ꯃꯌꯥꯝ ꯂꯩ꯫ ꯑꯣꯖꯥꯒ ꯍꯥꯟꯅ ꯇꯥꯟꯅꯔꯨꯕ ꯀꯧꯕꯅꯤꯅ ꯍꯥꯏꯗ꯭ꯔꯗꯤ ꯐꯖꯗꯦ ꯍꯥꯏꯕꯒꯤ ꯑꯗꯨꯛ ꯍꯥꯏꯕꯅꯤ꯫ ꯐꯔꯦ, ꯑꯣꯖꯥꯅ ꯉꯝꯂꯔꯣꯏ ꯍꯥꯏꯕꯅꯤꯅ ꯑꯇꯣꯞꯄ ꯑꯃꯗ ꯇꯧꯍꯟꯕ ꯇꯥꯔꯦꯗꯅ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝ ꯃꯥꯏꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯃꯥꯅ ꯑꯀꯣꯟꯕ ꯂꯥꯛꯏꯕ ꯃꯥꯏꯕ ꯑꯁꯤꯗꯤ ꯁꯦꯜꯕꯨ ꯐꯪꯒꯅꯤ ꯍꯥꯏꯔꯕꯗꯤ ꯃꯁꯥꯗ ꯑꯀꯤ ꯇꯨꯖꯨꯡ ꯂꯩꯇꯕ ꯃꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯅꯤꯡꯊꯦꯝꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯌꯥꯊꯣꯛꯂꯦ꯫ ꯅꯤꯡꯊꯦꯝꯁꯨ ꯌꯥꯝ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯏꯉꯦꯜ ꯊꯥꯒꯤ ꯊꯥꯁꯤ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨꯛꯇ ꯊꯕꯛ ꯑꯁꯦ ꯄꯥꯡꯊꯣꯛꯂꯁꯤ ꯍꯥꯏꯅ ꯂꯦꯞꯅꯔꯦ꯫ ꯑꯁꯨꯝꯅ ꯂꯦꯞꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯣ ꯌꯧꯗ꯭ꯔꯤꯉꯩꯒꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯋꯥꯠꯂꯤꯉꯩꯒꯤ ꯃꯇꯝꯗ ꯅꯣꯡꯃ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯃꯗ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯥꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯂꯥꯛꯇꯨꯅ ꯃꯥꯏꯕ ꯑꯗꯨꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯑꯣꯖꯥ ꯃꯥꯏꯕ ꯊꯝꯕꯥꯜꯖꯥꯎ, ꯅꯁꯨꯅ ꯀꯧꯕꯁꯤꯕꯨ ꯇꯥꯕ꯭ꯔꯣ? ꯃꯤꯠꯁꯦ ꯑꯃꯨꯛꯇ ꯁꯤꯡꯕꯤꯌꯨ꯫ ꯃꯥꯏꯕ ꯊꯝꯕꯥꯜꯖꯥꯎꯗꯤ ꯃꯃꯪ ꯑꯣꯏꯔꯕꯣꯏ ꯑꯗꯨꯝ ꯈꯜꯂꯤ꯫ ꯑꯗꯨꯅ ꯃꯃꯤꯠꯇꯣ ꯇꯞꯅ ꯄꯥꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯇꯨꯝꯊꯔꯒꯦ ꯍꯥꯏꯗꯨꯅ ꯃꯁꯥꯗꯣ ꯍꯥꯏꯐꯦꯠ ꯌꯥꯎꯋꯣꯜꯂꯒ ꯆꯦꯞꯇꯨꯅ ꯍꯤꯞꯈ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯌꯥꯏꯗꯣ ꯍꯟꯗꯛꯇꯤ ꯃꯥꯏꯕ ꯊꯝꯕꯥꯜꯖꯥꯎꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯆꯥꯎꯔꯞ ꯇꯧꯕ ꯈꯣꯟꯖꯦꯜꯗ ꯃꯃꯤꯡ ꯍꯦꯛꯇ ꯀꯧꯔꯛꯏ, ꯊꯝꯕꯥꯜꯖꯥꯎ꯫ ꯊꯝꯕꯥꯜꯖꯥꯎꯗ ꯃꯗꯨ ꯇꯥꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯃꯤꯠꯇꯨ ꯁꯠ ꯄꯥꯡꯂꯛꯏ꯫ ꯑꯗꯨꯒ ꯌꯥꯝ ꯄꯥꯈꯠꯅ, ꯀꯅꯥꯅꯣ ꯑꯩꯕꯨ ꯀꯧꯔꯤꯕꯗꯣ? ꯑꯁꯤ ꯍꯥꯏꯔꯒ ꯀꯥꯡꯈꯜꯗꯣ ꯁꯠ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯃꯍꯥꯛꯅ ꯀꯥꯡꯈꯜꯗꯣ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯐꯛꯂꯥꯡ ꯑꯗꯨꯗ ꯑꯉꯥꯡꯒꯤ ꯃꯑꯣꯡ ꯃꯥꯜꯂꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯁꯛꯇꯝꯗ ꯃꯃꯥꯏꯗꯨꯅ ꯃꯁꯝꯗ ꯂꯣꯏꯅ ꯈꯨꯝꯖꯤꯜꯂꯒ ꯇꯞ ꯅꯞꯁꯤꯟꯗꯨꯅ ꯂꯦꯞꯄꯗ ꯎꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯊꯝꯕꯥꯜꯖꯥꯎꯁꯨ ꯁꯠ ꯍꯧꯒꯠꯂꯒ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯊꯝꯕꯥꯜꯖꯥꯎꯅ ꯑꯗꯨꯝꯅ ꯌꯦꯡꯉꯛꯄꯗꯨꯗ ꯌꯥꯏꯗꯣ ꯃꯐꯝ ꯑꯃꯨꯛ ꯍꯣꯡꯈ꯭ꯔꯦ꯫ ꯊꯝꯕꯥꯜꯖꯥꯎꯁꯨ ꯑꯔꯥꯏꯕ ꯃꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯅ ꯑꯗꯨꯝ ꯈꯪꯂꯦ ꯂꯥꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤ ꯅꯤꯡꯊꯦꯝꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯊꯋꯥꯏꯅꯤ ꯍꯥꯏꯕ꯫ ꯑꯗꯨꯅ ꯃꯥꯁꯨ ꯂꯥꯏꯟꯗꯧ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯡ ꯑꯍꯤꯡꯕꯅ ꯁꯨꯕ ꯌꯥꯝ ꯃꯀꯨꯞ ꯈꯔ ꯇꯥꯞ ꯄꯥꯏꯗꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯃꯁꯥꯅ ꯂꯩꯕ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯀꯣꯏꯔꯣꯏ ꯀꯣꯏꯁꯤꯜꯂꯒ ꯃꯁꯥꯗꯣ ꯃꯅꯨꯡꯗ ꯂꯩꯔꯒ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯐꯝꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯆꯤꯟꯗꯨꯗ ꯂꯥꯏꯔꯣꯟ ꯈꯔ ꯁꯣꯟꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ, ꯍꯦ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯆꯪꯕ, ꯃꯥꯏꯕ ꯊꯝꯕꯥꯜꯖꯥꯎ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯄꯒꯤ ꯃꯔꯝ ꯍꯥꯏꯌꯨ ꯇꯥꯁꯤ꯫ ꯌꯥꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯊꯝꯕꯥꯜꯖꯥꯎꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯁꯥꯗꯣ ꯂꯦꯡꯂꯤ ꯁꯥꯔꯤ ꯇꯧꯔꯒ ꯃꯃꯤ ꯁꯥꯃꯤ ꯊꯣꯔꯛꯇꯨꯅ ꯂꯦꯞꯂꯔꯦ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯊꯝꯕꯥꯜꯖꯥꯎ, ꯅꯪꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯍꯪꯒꯗꯕ ꯅꯠꯇꯦ, ꯑꯩꯅ ꯅꯪꯒꯤ ꯑꯄꯥꯝꯕ ꯍꯪꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯅꯪꯒꯤ ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯨꯅ ꯑꯩꯕꯨ ꯃꯥꯡꯍꯟꯕ ꯉꯝꯒꯅꯤ? ꯅꯨꯄꯥ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯑꯩꯒ ꯃꯥꯌꯣꯛ ꯌꯥꯅꯕ ꯁꯦꯝ ꯁꯥꯖꯧ꯫ ꯊꯝꯕꯥꯜꯖꯥꯎꯗ ꯃꯗꯨ ꯇꯥꯕꯗ ꯈꯣꯟꯖꯦꯜ ꯍꯧꯅ ꯍꯧꯅ ꯅꯣꯛꯂꯒ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯏ, ꯀꯔꯤ ꯍꯥꯏꯕ? ꯉꯔꯥꯡꯒꯤ ꯉꯥꯈꯥ ꯅꯪꯅꯁꯨ ꯑꯩꯒ ꯂꯝꯕꯥ ꯇꯧꯁꯦ ꯍꯥꯏꯕ? ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯂꯩꯁꯅꯥꯗꯣ ꯃꯤꯀꯞ ꯊꯣꯔꯛꯇꯨꯅ ꯃꯆꯥꯅꯨꯄꯤ ꯌꯥꯏꯕꯨ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯗꯣ ꯂꯣꯡꯅ ꯍꯤꯞꯂꯒ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯅꯥꯗꯣ ꯌꯥꯏꯕꯨ ꯆꯦꯞꯍꯜꯂꯒ ꯍꯤꯞꯍꯟꯒꯦ ꯈꯟꯗꯨꯅ ꯌꯥꯏꯒꯤ ꯃꯁꯥꯗꯨꯗ ꯄꯥꯏꯗꯨꯅ ꯀꯧꯔꯒ ꯍꯥꯏꯔꯛꯏ, ꯌꯥꯏ, ꯁꯦ ꯆꯦꯞꯄꯒ ꯇꯨꯝꯃꯣꯀꯣ꯫ ꯑꯗꯨꯕꯨ ꯌꯥꯏꯗꯤ ꯇꯨꯃꯤꯟ ꯂꯩꯔꯤꯕꯗꯨꯗꯒꯤ ꯍꯦꯟꯅ ꯃꯁꯥꯗꯣ ꯈꯖꯤꯛꯇꯪ ꯐꯥꯎꯕ ꯂꯦꯡꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯅꯥꯗꯣ ꯄꯥꯈꯠꯇꯨꯅ ꯌꯥꯏꯕꯨ ꯃꯁꯥ ꯄꯥꯏꯗꯨꯅ ꯅꯣꯝꯂꯒ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯌꯥꯏꯗꯣ ꯃꯥꯏꯕ ꯊꯝꯕꯥꯜꯖꯥꯎꯒ ꯂꯝꯕꯥꯒꯤꯗꯃꯛ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯂꯩꯁꯅꯥꯗꯣ ꯃꯆꯥꯕꯨ ꯀꯧꯔ ꯀꯧꯔꯒ ꯀꯞꯂꯛꯏ, ꯃꯆꯥꯅꯨꯄꯤ ꯌꯥꯏ ꯁꯤꯔꯦ ꯍꯥꯏꯅ ꯂꯩꯈ꯭ꯔꯦ,
Maramdi Yaigi Thawai Meerel adudi Thambal Jauna ka adudagi hendoktanaba mantra sonduna phajinkre aduna mamana koba tadre aduna Thambal Jaubu maithiba piramdaba yaroi khanduna Thambal Jauna hek mabu hatnaba horakpada masu masado swai mangduna hawjik phawigi oinadi mahakpu Thambal Jauna maithiba piba ngamlamde aduga Thambal Jaugi imungda leiriba macha mamoksingdo ka aduda tawriba langliba mayamdo tadanabagi haiduna magi mahi sijinaduna thongi pawroldo chamaga nipal thokna lonsinkre aduna kanana su takhidre aduga Thambal Jaudo yaibu pak maithiba piba ngamlaroi haiduna magi guru chen thogonaduna asumna hairei aibu simbirakhiba siba changba anigi langdaida thongna hapiduna yeknaba maithiba piba ngambasu guru na haknani ngasidi nanai aigi siba changbagi langdai yaurakle guru nangi khubak mayaida aigi thawai manga miga thaga tarukmak loinabaga taretmak haplabani aduna guruna nanai aibu nanthokdanaba khopai chena paisinbiduna lakliba Thawai Meerel asibu maithiba piba ngamhanbiyu ko haina khubak changdung tara lona ngakta chari phi yet malem leida tangjelina tabagum khurumjari nanai asumna Thambal Jaudo khuramlaba matung tapna hogalai aduga yaigi Thawai Meerel adusu Thambal Jauna tawriba singda loina uribani adubu karisu nachungdana hairei maiba Thambal Jau nangi guru haibadusu aini nangbu simbiba yopiba kanbiba haibadusu aini nahana maiba saraga mang yawi haibado ngasidi nang soidredo adu hariga yaido Thambal Jauna ko sinduna thamliba mafamado lamduna chongsilakpani adubu chongsinba ngamdre Thambal Jausu adum hairei ngarangi ngakha nachil thigano hawjik aine nangi thawai ase phajinduna ka asidagi hendoktanaba thamkhrabani nangi gari pambai sijinaduna ka asidagi nanthokani nangi upai yengjaro wahai do tabada yaido mama leisnabu khangning ningsingai karigumba mamana mabu korokpa matamda mana khumdrabadi mamana di ma sire haina khanduna magi haksangdo mai thadoklumlabadi mamaga maga amuk hanna leiminaba yaroi aduna madugidamak mahak mamagi manakta chatningba phawrakle mamada hairamgadabasu mamana yarakloi khangbanina hairamdre aduna mahak hawjik ka asidagi magi Thawai Meereldo nanthokpasu ngamdre aduga asomdana leisnasu magi machanupi yaise Thawai Meerel paiduna loine chatpa ngammi haibase kaukthokkhre aduna machabu konsilaga kaptuna laikhre yaina adumna wakhal charangduna leiringai cherek aduda maiba Thambal Jauna yaigi Thawai Meerel aduda magi Thawai Meerel ado paisinduna namchinkhre matamduda yaido maiba Thambal Jaudagi nanthoknaba kanna hotnai uchinna chinna yaido maiba Thambal Jauna namsinduna thamlibado madudagi nanthoknaba mayado higatlaga sahing chabo jiwa amagi saktamda Thambal Jaugi mathabaktu chikhaire i maiba Thambal Jaudo adumna yaina chiglakpaduda chaina khangba ngamdraduna yaibu thadoklaga magi hakchang aduda thawai ado amuk hanjalei nongan khrabadi makhoi animak amatasu hinglaroi adubo amana amabu maithiba pidaba yade haiduna muknaraklabanina amadi soidre animak amatasu handre mana ngamnaba hotnari yaisu mamabu kawraduna asumna hairami ima ai halakhini aigi hakchang polangdo tekta kaidina thambiramuko Thambal Jausu hairibado taribani aduna mana mahi sondun thamliba thang macha adu yaitam langsilai yaisu masado sat laithokduna thang aduna pala hogdre madudagi yaido yam sauna hairei maiba Thambal Jau aibu hatke khana langa iba thang asina nangi yaibi lowbu oijaro adu hariga thangdo tap paikhatlaga Thambal Jauda sapu kanna langsilai matam aduda Thambal Jaudo masa laithokpa nanghogdre aduna thang aduna magi ngaksam oiramna thinkhre madudagi Thambal Jaudo ina ororo tarakle aduga yam wana chaina khangli mana lawbui khonjelsu kana amata taramde
ꯌꯥꯏꯗꯣ ꯃꯗꯨ ꯎꯕꯗ ꯈꯪꯕ꯭ꯔꯥ ꯅꯥꯄꯥꯞ ꯇꯧꯕ ꯅꯪꯗꯤ ꯅꯪꯅ ꯇꯧꯈꯤꯕ ꯄꯥꯞ ꯀꯌꯥꯗꯣ ꯃꯗꯨꯒꯤ ꯃꯍꯩ ꯐꯪꯂꯕꯅꯤ ꯂꯩꯖꯍꯧꯔꯣ ꯑꯗꯨ ꯍꯥꯏꯗꯨꯅ ꯌꯥꯏꯗꯣ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯀꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯂꯝꯕꯤ ꯂꯩꯇ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯗꯣ ꯇꯧꯐꯝ ꯈꯪꯗ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯊꯠꯇꯨꯅ ꯊꯝꯈ꯭ꯔꯦ ꯃꯗꯨꯗꯒꯤ ꯌꯥꯏꯗꯣ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯥꯏꯕ ꯊꯝꯕꯥꯜꯖꯥꯎ ꯅꯪꯒꯤ ꯀꯥ ꯑꯁꯤꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯦ ꯊꯥꯗꯣꯛꯎ ꯊꯝꯕꯥꯜꯖꯥꯎꯗꯣ ꯋꯥꯍꯩ ꯑꯃꯠꯇ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ ꯃꯍꯥꯛꯇꯤ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯊꯥꯡ ꯑꯗꯨꯅ ꯑꯇꯝꯅꯅ ꯄꯥꯟꯈ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯊꯧꯅꯥ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯌꯥꯏꯗꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯣꯏꯕꯅꯤꯅ ꯀꯔꯤꯁꯨ ꯑꯁꯣꯛ ꯑꯄꯟ ꯂꯩꯇ꯭ꯔꯦ ꯊꯋꯥꯏꯅꯕꯨ ꯁꯤꯕ ꯅꯥꯏꯕ꯭ꯔꯥ ꯍꯛꯆꯥꯡ ꯃꯥ ꯈꯛꯇꯅꯤ ꯁꯤꯕ ꯅꯥꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯊꯋꯥꯏ ꯃꯥꯕꯨ ꯃꯥꯡꯍꯜꯂꯒꯦ ꯍꯥꯏꯔꯕꯗꯤ ꯂꯥꯏꯔꯝꯂꯦꯟꯗ ꯇꯤꯟꯈꯤꯅꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯃꯩ ꯊꯥꯒꯗꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯌꯥꯏꯗꯤ ꯃꯥꯒꯤ ꯍꯛꯆꯥꯡꯗꯣ ꯃꯩ ꯊꯥꯗ꯭ꯔꯤꯕꯅꯤꯅ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯍꯤꯡꯕ ꯌꯥꯔꯤ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯂꯩꯁꯅꯥꯗꯣ ꯃꯆꯥꯕꯨ ꯀꯧꯔꯒ ꯀꯞꯄꯗ ꯋꯥꯔꯛꯂꯗꯨꯅ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯏꯜꯂꯤꯕ ꯐꯤ ꯑꯗꯨꯅ ꯐꯤꯒꯥꯎ ꯁꯥꯅ ꯌꯥꯔꯒ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯥꯕꯨ ꯇꯥꯔꯁꯅꯨ ꯃꯇꯥꯒꯨꯝ ꯍꯥꯏꯔꯛꯏ ꯇꯥꯏꯕꯪꯒꯤ ꯑꯆꯠ ꯆꯠꯇ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯄꯨꯝꯅꯃꯛꯄꯨ ꯁꯦꯝꯕꯤꯕ ꯍꯦ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯅꯍꯥꯛꯅ ꯅꯅꯥꯏ ꯇꯣꯜꯂꯕꯤ ꯂꯩꯁꯅꯥ ꯑꯩꯒꯤꯗꯃꯛꯇ ꯇꯥꯏꯕꯪꯗ ꯈꯣꯡꯗꯥꯍꯜꯂꯛꯈꯤꯕꯤ ꯑꯩꯒꯤ ꯏꯆꯥꯁꯦ ꯉꯁꯤꯗꯤ ꯃꯃꯥ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯄꯨ ꯅꯪꯅ ꯇꯁꯦꯡꯅ ꯂꯥꯏꯕꯛ ꯊꯤꯕꯤ ꯂꯩꯁꯅꯥ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯎꯕꯤꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯩꯒꯤ ꯏꯐꯝꯗ ꯑꯃꯨꯛꯇ ꯁꯤꯟꯅꯕꯤꯌꯨ ꯏꯆꯥ ꯑꯁꯦ ꯑꯃꯨꯛ ꯍꯤꯡꯂꯛꯀꯅꯤ ꯍꯥꯏꯔꯕꯗꯤ ꯃꯩꯒꯤ ꯀꯣꯝꯗ ꯆꯣꯡꯊꯗꯨꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯑꯁꯦ ꯃꯥꯡꯉꯁꯨ ꯃꯥꯡꯉꯒꯦ ꯃꯄꯨ ꯅꯪꯒꯤ ꯅꯐꯝꯗ ꯀꯠꯂꯣ ꯍꯥꯏꯔꯕꯁꯨ ꯀꯠꯂꯒꯦ ꯄꯥꯛꯂꯕ ꯑꯆꯧꯕ ꯏꯄꯥꯛ ꯀꯌꯥ ꯂꯥꯜꯂꯣ ꯍꯥꯏꯔꯕꯁꯨ ꯂꯥꯜꯂꯒꯦ ꯖꯒꯠꯁꯤꯗ ꯂꯩꯔꯤꯕ ꯑꯩꯒꯤꯅꯤ ꯍꯥꯏꯕ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛ ꯅꯐꯝꯗ ꯁꯤꯟꯅꯧ ꯍꯥꯏꯔꯕꯁꯨ ꯁꯤꯟꯅꯔꯒꯦ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯏꯆꯥ ꯑꯗꯨꯗꯤ ꯃꯃꯥ ꯑꯩꯒꯤ ꯐꯝꯗ ꯑꯃꯨꯛꯇ ꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯆꯥ ꯀꯥꯏꯅ ꯃꯩꯆꯥꯛꯅ ꯉꯥꯎꯔꯕꯤ ꯂꯩꯁꯅꯥ ꯀꯧꯕꯤ ꯑꯩꯒꯤ ꯃꯤꯠꯇꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤꯅ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯅꯪꯒꯤ ꯈꯣꯡꯌꯥ ꯊꯝꯕꯥꯜꯕꯨ ꯆꯥꯝꯗꯨꯅ ꯏꯆꯥꯒꯤ ꯊꯋꯥꯏ ꯅꯤꯖꯔꯤꯌꯦ ꯃꯃꯥ ꯑꯩꯒꯤ ꯐꯤꯒꯥꯎꯁꯤꯗ ꯍꯥꯞꯄꯤꯌꯨꯗꯣ ꯏꯆꯥꯒꯤ ꯊꯋꯥꯏ 5 ꯃꯤꯒꯤ ꯊꯥꯒ 6ꯃꯛ ꯂꯣꯏꯅꯕꯒ 7ꯃꯛꯄꯨ ꯇꯥꯏꯕꯪ ꯄꯨꯝꯕꯒꯤ ꯃꯄꯨ ꯅꯪꯒꯤ ꯅꯐꯝꯗ ꯍꯟꯅ ꯍꯟꯅ ꯅꯤꯖꯔꯤꯌꯦ ꯑꯁꯨꯝꯅ ꯂꯩꯁꯅꯥꯗꯣ ꯑꯉꯥꯎꯕꯤꯒꯨꯝꯅ ꯑꯊꯦꯡꯕ ꯑꯍꯤꯡꯗꯨꯗ ꯀꯞꯂꯤ ꯂꯩꯁꯅꯥꯒꯤ ꯃꯤꯀꯞꯇꯣ ꯇꯥꯕꯗ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯁꯨ ꯃꯥꯂꯦꯝ ꯂꯩꯗ ꯑꯃꯨꯛ ꯃꯤꯠꯌꯦꯡ ꯊꯝꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛꯇ ꯌꯥꯏꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯣ ꯂꯩꯔꯤ ꯑꯗꯨꯒ ꯌꯥꯏꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯌꯦꯡꯕꯗ ꯃꯍꯥꯛ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯕꯗ ꯎꯔꯛꯏ ꯑꯗꯨꯅ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯅ ꯌꯥꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯇꯥꯅꯕ ꯍꯥꯏꯔꯛꯏ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗ ꯇꯤꯟꯈ꯭ꯔꯕꯤ ꯌꯥꯏ ꯍꯥꯏꯅ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟ ꯂꯧꯗꯨꯅ ꯊꯣꯟꯈ꯭ꯔꯕꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯒꯤ ꯊꯋꯥꯏ ꯑꯗꯣ ꯇꯥꯔꯗꯨꯅ ꯃꯄꯨ ꯃꯥꯕꯨ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯁꯦꯝꯕꯤꯕ ꯃꯄꯨ ꯏꯕꯨꯡꯉꯣ ꯅꯅꯥꯏ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯃꯨꯛꯇ ꯄꯨꯊꯣꯛꯄꯤꯌꯨ ꯑꯩꯕꯨ ꯄꯣꯛꯄ ꯏꯃꯥꯅ ꯃꯆꯥ ꯑꯩꯕꯨ ꯁꯣꯏꯗꯅ ꯀꯧꯔꯝꯂꯒꯅꯤꯌꯦ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯍꯥꯛ ꯃꯤꯔꯝꯂꯦꯟꯗ ꯂꯩꯕꯒꯤ ꯃꯇꯝ ꯂꯣꯏꯔꯛꯂꯦ ꯑꯗꯨꯅ ꯑꯩꯒ ꯄꯨꯟꯅ ꯆꯠꯂꯁꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯌꯥꯏꯒꯤ ꯊꯋꯥꯏ ꯑꯗꯣ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ ꯅꯠꯇꯦ ꯃꯄꯨ ꯏꯕꯨꯡꯉꯣ ꯅꯅꯥꯏ ꯑꯩꯗꯤ ꯄꯂꯦꯝ ꯏꯃꯥꯒ ꯀꯥꯏꯅꯕ ꯉꯝꯖꯔꯔꯣꯏ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ ꯇꯥꯏꯕꯪꯕꯨ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯍꯥꯛꯁꯨ ꯌꯥꯏꯕꯨ ꯆꯥꯡꯌꯦꯡꯂꯤꯕꯅꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯈꯤꯕ ꯋꯥꯕꯨ ꯀꯥꯎꯕ꯭ꯔꯥ ꯃꯥꯏꯕ ꯊꯝꯕꯥꯜꯖꯥꯎꯁꯦ ꯀꯔꯤꯒꯤ ꯅꯪꯅ ꯍꯥꯠꯂꯤꯕꯅꯣ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯉꯥꯛꯇ꯭ꯔꯕꯅꯤꯅ ꯑꯩꯅ ꯅꯪꯕꯨ ꯉꯥꯛꯄꯤꯕ ꯉꯝꯂꯔꯣꯏ ꯌꯥꯏꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯅꯠꯇꯦ ꯃꯄꯨ ꯏꯕꯨꯡꯉꯣ ꯑꯩꯅ ꯀꯅꯥꯗꯁꯨ ꯑꯀꯥꯏꯕ ꯇꯧꯈꯤꯗꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯁꯦꯝꯕꯤꯕ ꯌꯣꯛꯄꯤꯕ ꯀꯟꯕꯤꯕ ꯅꯍꯥꯛꯅꯗꯤ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ ꯑꯗꯨꯅ ꯅꯅꯥꯏ ꯑꯩꯗꯤ ꯂꯥꯟꯈꯤꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯀꯔꯤꯒꯨꯝꯕ ꯏꯔꯥꯜ ꯂꯩꯔꯕꯁꯨ ꯅꯅꯥꯏ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩꯕꯨ ꯄꯣꯛꯄ ꯏꯃꯥꯅ ꯃꯆꯥ ꯑꯩꯕꯨ ꯋꯥꯅ ꯉꯥꯏꯔꯝꯂꯅꯤ ꯅꯅꯥꯏ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯁꯨ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯁꯤ ꯎꯕꯗ ꯌꯥꯏꯕꯨ ꯄꯨꯗꯨꯅ ꯆꯠꯀꯦ ꯈꯜꯂꯝꯕꯗꯣ ꯇꯞꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯂꯒꯦ ꯅꯪꯒꯤ ꯂꯝꯕꯤ ꯇꯥꯛꯂꯒꯦ ꯅꯪꯒꯤ ꯅꯃꯥ ꯏꯕꯦꯝꯃ ꯂꯩꯁꯅꯥꯅ ꯅꯪꯕꯨ ꯅꯤꯡꯖꯕꯁꯤ ꯎꯕꯗ ꯑꯩꯅ ꯅꯪꯕꯨ ꯄꯨꯗꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯅꯪꯒꯤ ꯃꯍꯨꯠꯇ
ꯃꯥꯏꯕ ꯊꯝꯕꯥꯜꯖꯥꯎꯒꯤ ꯊꯋꯥꯏ ꯑꯁꯦ ꯑꯣꯏꯅ ꯂꯧꯁꯤꯜꯂꯒꯦ ꯖꯣꯝꯔꯥꯖꯅ ꯑꯩꯉꯣꯟꯗ ꯅꯪꯒꯤ ꯊꯋꯥꯏ ꯂꯧꯁꯤꯜꯂꯨ ꯍꯥꯏꯅ ꯌꯥꯊꯪ ꯇꯧꯔꯛꯄꯅꯤ ꯑꯗꯨꯅ ꯅꯪꯒꯤ ꯅꯍꯨꯠ ꯃꯥꯕꯨ ꯑꯣꯏꯅ ꯂꯧꯁꯤꯜꯂꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯄꯨ ꯃꯥꯅ ꯊꯝꯕꯥꯜꯖꯥꯎꯒꯤ ꯊꯋꯥꯏ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯏꯕ ꯊꯝꯕꯥꯜꯖꯥꯎ ꯑꯩꯒ ꯆꯠꯂꯁꯤ ꯑꯩꯒꯤ ꯏꯇꯨꯡ ꯏꯜꯂꯛꯎ ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯥꯜꯖꯥꯎꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯄꯨ ꯏꯕꯨꯡꯉꯣ ꯅꯅꯥꯏ ꯑꯩꯅ ꯋꯥꯐꯝ ꯑꯃꯠꯇ ꯍꯪꯒꯠꯆꯒꯦ ꯇꯥꯕꯤꯌꯨꯗꯣ ꯑꯗꯨ ꯍꯥꯏꯔꯒ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅ ꯂꯣꯟꯈꯤꯕ ꯊꯣꯡꯒꯤ ꯄꯧꯔꯣꯜ 109ꯗꯣ ꯊꯣꯡꯒꯤ ꯅꯥꯇꯩ ꯀꯥꯡꯂꯝꯈꯤꯒꯦ ꯅꯠꯇ꯭ꯔꯕꯗꯤ ꯀꯥ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯍꯌꯦꯡ ꯀꯣꯟꯅ ꯆꯪꯂꯛꯇꯨꯅ ꯂꯩꯕ ꯃꯇꯝꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯀꯔꯤꯃꯠꯇ ꯈꯪꯂꯔꯣꯏ ꯑꯗꯨꯒ ꯌꯥꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤꯁꯨ ꯊꯥꯗꯣꯛꯂꯝꯂꯒꯦ ꯑꯩꯅ ꯏꯍꯩ ꯍꯩ ꯍꯥꯏꯗꯨꯅ ꯅꯥꯄꯜ ꯇꯧꯔꯨꯕꯒꯤ ꯃꯍꯩꯅ ꯉꯁꯤꯗꯤ ꯏꯃꯪ ꯊꯤꯕ ꯑꯣꯏꯅ ꯊꯣꯛꯂꯔꯦ ꯉꯁꯤꯗꯤ ꯑꯩ ꯃꯥꯒꯤ ꯃꯐꯝꯗ ꯃꯥꯏꯊꯤꯔꯦ ꯑꯁꯨꯝꯅ ꯃꯥꯏꯕ ꯊꯝꯕꯥꯜꯖꯥꯎꯗꯣ ꯊꯣꯡꯒꯤ ꯄꯧꯔꯣꯜ 109ꯗꯨꯁꯨ ꯍꯥꯡꯗꯣꯛꯂꯦ ꯑꯗꯨꯒ ꯌꯥꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯁꯨ ꯂꯥꯇꯣꯟ 8ꯅ ꯊꯨꯞꯇꯨꯅ ꯃꯈꯨꯝ ꯈꯨꯝꯂꯒ ꯆꯐꯨ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯥꯞꯈꯤꯕ ꯑꯗꯨꯁꯨ ꯂꯧꯊꯣꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯌꯥꯏ ꯅꯪꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯩꯅ ꯊꯥꯗꯣꯛꯂꯕꯅꯤ ꯅꯪꯗꯤ ꯂꯩꯍꯧꯔꯣ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯃꯄꯨ ꯃꯥꯒꯤ ꯂꯤꯂꯥꯒꯤꯗꯃꯛ ꯇꯥꯏꯕꯪ ꯆꯤꯟꯖꯥꯛ ꯆꯥꯗꯨꯅ ꯑꯩ ꯆꯠꯂꯒꯦꯀꯣ ꯅꯪꯗꯤ ꯁꯩꯇꯥꯜ ꯑꯣꯏꯔꯕꯁꯨ ꯃꯄꯨ ꯃꯥꯒꯤ ꯌꯥꯊꯪ ꯉꯥꯛꯅ ꯆꯠꯄꯅꯤꯅ ꯀꯅꯥꯅꯁꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯔꯣꯏ ꯂꯩꯍꯧꯔꯣꯀꯣ ꯌꯥꯏꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯆꯠꯂꯣ ꯃꯥꯏꯕ ꯊꯝꯕꯥꯜꯖꯥꯎ ꯑꯗꯣ ꯉꯁꯤ ꯅꯪꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯖꯒꯦ ꯊꯝꯕꯥꯜꯖꯥꯎꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯅꯪꯒꯤ ꯑꯄꯥꯝꯕ ꯍꯥꯏꯔꯣ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯗꯣ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯍꯥꯛꯅ ꯍꯤꯡꯂꯤꯉꯩꯗ ꯅꯪꯕꯨ ꯑꯍꯩꯕ ꯑꯐꯥꯎꯕ ꯃꯥꯏꯕꯅꯤ ꯍꯥꯏꯅ ꯁꯣꯟꯅꯩ ꯑꯗꯣ ꯑꯩꯁꯨ ꯅꯇꯤꯛ ꯅꯒꯨꯟ ꯂꯩꯔꯕ ꯃꯥꯏꯕ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯕꯣꯔ ꯑꯃꯇꯪ ꯅꯤꯖꯍꯧꯒꯦ ꯊꯝꯕꯥꯜꯖꯥꯎꯅ ꯍꯥꯏꯌꯨ ꯀꯔꯤ ꯀꯔꯝꯕ ꯕꯣꯔꯅꯣ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯌꯥꯏꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯑꯩꯒꯤ ꯏꯃꯥꯒꯤꯗꯃꯛ ꯈꯜꯂꯒ ꯑꯩ ꯇꯥꯏꯕꯪꯁꯤꯗ ꯌꯥꯝ ꯍꯤꯡꯅꯤꯡꯉꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯤꯑꯣꯏ ꯆꯥꯗ꯭ꯔꯕ ꯁꯛꯇꯝ ꯑꯁꯤꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯇꯣꯉꯥꯟ ꯇꯥꯍꯜꯂꯦ ꯑꯗꯨꯅ ꯑꯩꯒꯤ ꯁꯛꯇꯝ ꯑꯁꯦ ꯅꯈꯣꯏ ꯃꯤꯑꯣꯏꯕꯒꯨꯝꯅ ꯑꯃꯨꯛꯇ ꯂꯩꯍꯟꯕꯤꯔꯝꯃꯨ ꯑꯩ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯔꯕꯁꯨ ꯀꯅꯥꯅꯁꯨ ꯃꯤ ꯃꯥꯜꯂꯤ ꯍꯥꯏꯗ꯭ꯔꯦ ꯃꯗꯨꯅ ꯑꯩ ꯍꯤꯡꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯊꯝꯕꯥꯜꯖꯥꯎꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯄꯨ ꯃꯥꯕꯨ ꯌꯦꯡꯖꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯄꯨ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯕꯣꯔꯁꯦ ꯑꯩꯅ ꯄꯤꯒꯦꯅ ꯍꯥꯏꯗꯣꯛꯂꯨꯔꯦ ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯑꯩꯒꯤ ꯏꯇꯤꯛ ꯅꯠꯇꯦꯗꯣ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯑꯃꯨꯛꯇ ꯊꯧꯖꯥꯟꯕꯤꯌꯨ ꯃꯇꯝ ꯑꯗꯨꯗ ꯇꯥꯏꯕꯪꯕꯨ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯌꯥꯏ ꯅꯪꯅ ꯅꯤꯡꯕꯗꯨꯃꯛ ꯊꯨꯡꯕ ꯑꯣꯏꯖꯔꯣ ꯅꯪꯕꯨꯁꯨ ꯑꯩꯅ ꯊꯤꯟꯕꯤꯔꯝꯂꯒꯦ ꯂꯥꯛꯑꯣ ꯑꯩꯒꯤ ꯃꯥꯡ ꯊꯥꯔꯣ ꯅꯃꯥꯅ ꯅꯪꯕꯨ ꯀꯧꯗꯨꯅ ꯀꯞꯂꯤꯕꯁꯦ ꯑꯩ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯄꯨ ꯃꯅꯥꯏ ꯑꯅꯤꯗꯨꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯁꯣꯝꯗꯅ ꯂꯩꯁꯅꯥꯗꯣ ꯃꯆꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯤꯉꯩꯒꯤ ꯆꯩꯔꯛ ꯑꯗꯨꯗ ꯌꯥꯏꯗꯣ ꯈꯪꯍꯧꯗꯅ ꯃꯁꯥꯗꯣ ꯂꯦꯡꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯅꯥꯗꯣ ꯃꯆꯥꯕꯨ ꯃꯊꯥꯗꯒꯤ ꯍꯥꯏꯐꯦꯠ ꯏꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯌꯥꯏꯗꯣ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯟꯗꯨꯅ ꯃꯆꯤꯟꯗ ꯇꯞꯅ ꯏꯃꯥ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯛꯏ ꯃꯗꯨ ꯇꯥꯕꯗ ꯂꯩꯁꯅꯥ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯑꯅꯤ ꯄꯨꯟꯁꯤꯜꯂꯒ ꯃꯆꯥꯕꯨ ꯆꯦꯆꯦꯠ ꯀꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛꯀꯁꯨ ꯀꯞꯆꯩ ꯑꯗꯨꯗꯒꯤ ꯌꯥꯏꯗꯣ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯀꯞꯄ ꯂꯦꯞꯄꯤꯔꯣ ꯅꯆꯥ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯦ ꯉꯥꯏꯍꯥꯛ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯨꯔꯦ ꯌꯥꯏꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯍꯧꯖꯤꯛꯇꯗ ꯂꯩꯁꯅꯥꯗꯣ ꯒ꯭ꯌꯥꯟ ꯂꯥꯛꯏ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯁꯦ ꯑꯆꯝꯕ ꯑꯉꯥꯡ ꯅꯠꯇꯦ ꯍꯥꯏꯕ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯤꯡꯁꯤꯡꯉꯛꯏ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯑꯉꯛꯄ ꯊꯧꯗꯣꯛ ꯀꯌꯥꯗꯣ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯅꯥꯁꯨ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤ ꯌꯥꯏ ꯉꯁꯤꯗꯤ ꯄꯨꯝꯅꯃꯛ ꯈꯪꯂꯦ ꯎꯔꯦ ꯏꯆꯥꯒꯤ ꯅꯇꯤꯛ ꯅꯌꯥꯏ ꯄꯨꯝꯕ ꯑꯗꯨꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯆꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯗꯕ ꯑꯣꯏꯔꯁꯅꯨ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯍꯧꯈ꯭ꯔꯦ ꯃꯗꯨꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯥꯏꯕ ꯊꯝꯕꯥꯜꯖꯥꯎꯗꯣ ꯁꯤꯔꯦ ꯍꯥꯏꯅ ꯃꯍꯩ ꯍꯥꯏꯅꯔꯛꯏ ꯃꯗꯨꯗꯒꯤ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯃꯃꯥ ꯃꯄꯥ ꯌꯥꯎꯅ ꯃꯥꯏꯕ ꯊꯝꯕꯥꯜꯖꯥꯎ ꯍꯣꯏꯗ ꯂꯥꯛꯏ ꯑꯗꯨꯕꯨ ꯃꯥꯏꯕ ꯊꯝꯕꯥꯜꯖꯥꯎꯗꯣ ꯁꯨꯃꯥꯡꯗ ꯑꯉꯧꯕ ꯐꯤꯅ ꯀꯨꯞꯇꯨꯅ ꯂꯩꯔꯝꯂꯦ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯦꯝꯗꯣ ꯃꯍꯥꯛꯀꯤ ꯑꯁꯥ ꯂꯣꯏꯅ ꯀꯥꯏꯈ꯭ꯔꯦ ꯊꯝꯕꯥꯜꯖꯥꯎꯅ ꯍꯤꯡꯂꯤꯉꯩꯒꯤ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯄꯤꯗ ꯋꯥꯔꯤ ꯈꯔꯁꯨ ꯂꯤꯔꯝꯃꯤ
ꯅꯤꯡꯊꯦꯝ ꯍꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯔꯝꯗ ꯑꯗꯨꯕꯨ ꯃꯁꯛ ꯃꯃꯤꯡ ꯐꯖꯅ ꯈꯪꯍꯧꯗꯕꯅꯤꯅ ꯀꯅꯥꯗꯕꯨ ꯇꯥꯏꯅꯔꯨꯅꯤ ꯑꯗꯨꯒ ꯃꯁꯤꯃꯁꯨ ꯈꯪꯉꯤ ꯊꯝꯕꯥꯜ ꯖꯥꯎꯅ ꯁꯤꯔꯤꯕꯁꯦ ꯃꯍꯥꯛꯅ ꯂꯤꯔꯝꯂꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯔꯝꯗꯒꯤꯅꯤ ꯁꯤꯕꯅꯤ ꯍꯥꯏꯅ ꯃꯔꯝꯗꯤ ꯃꯍꯥꯛ ꯁꯤꯕ ꯃꯇꯝꯗ ꯃꯅꯥꯛꯇ ꯂꯩꯔꯝꯂꯤꯕ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯕꯒꯤ ꯃꯄꯣꯠ ꯃꯆꯩꯁꯤꯡ ꯑꯗꯨꯅ ꯑꯗꯨꯝ ꯇꯥꯛꯂꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯦ ꯌꯥꯏꯁꯨ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯦ ꯑꯗꯨꯕꯨ ꯌꯥꯏꯒꯤ ꯃꯁꯛ ꯃꯇꯧꯁꯦ ꯍꯥꯟꯅꯗꯒꯤꯗꯤ ꯍꯧꯖꯤꯛꯅ ꯄꯨꯡꯇꯣꯞ ꯇꯣꯞꯈ꯭ꯔꯦ ꯍꯥꯟꯅꯒꯤ ꯌꯥꯏꯗꯣ ꯑꯣꯏꯗ꯭ꯔꯦ ꯀꯨꯆꯨ ꯀꯨꯃꯦꯜ ꯄꯥꯅ ꯔꯥꯁꯤ ꯂꯩꯅ ꯍꯦꯛ ꯌꯦꯡꯈꯤꯕꯗ ꯑꯗꯨꯝ ꯅꯤꯡꯊꯤꯖꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯄꯥꯠꯀꯤ ꯈꯥꯡꯄꯣꯛ ꯑꯗꯨꯗ ꯂꯩꯔꯛꯂꯤꯕꯁꯦ ꯆꯍꯤ 15 ꯍꯦꯟꯅ ꯍꯧꯈ꯭ꯔꯦ ꯑꯗꯨꯅ ꯕꯤꯍꯥꯔꯤꯅꯁꯨ ꯃꯈꯣꯏꯕꯨ ꯑꯗꯨꯝ ꯌꯦꯡꯁꯤꯜꯂꯛꯈꯤ ꯑꯗꯨꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯅꯕꯒꯤꯗꯃꯛ ꯏꯝꯐꯥꯜꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯑꯌꯥꯕ ꯂꯧꯔꯦ ꯃꯗꯨꯗ ꯆꯪꯒꯗꯕ ꯁꯦꯟꯐꯝ ꯈꯨꯗꯤꯡꯃꯛꯁꯨ ꯕꯤꯍꯥꯔꯤꯅ ꯂꯣꯏꯅ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯅꯤꯡꯊꯦꯝ ꯅꯣꯡꯃꯇ ꯂꯩꯁꯅꯥꯕꯨꯗꯤ ꯀꯥꯎꯈꯤꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯂꯩꯁꯅꯥꯅ ꯃꯥꯒ ꯄꯨꯟꯅ ꯂꯩꯁꯤ ꯌꯥꯈꯤꯗꯕꯗꯨꯗ ꯃꯍꯥꯛꯁꯨ ꯀꯔꯤꯁꯨ ꯍꯥꯏꯈꯤꯗ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯂꯩꯁꯅꯥꯁꯨ ꯌꯥꯏꯕꯨ ꯏꯝꯐꯥꯜꯗ ꯊꯤꯟꯅꯕꯒꯤ ꯂꯣꯏꯁꯤꯟꯕ ꯍꯧꯔꯛꯂꯦ ꯌꯥꯏꯁꯨ ꯃꯥꯒꯤ ꯃꯄꯣꯠ ꯃꯆꯩ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯊꯣꯔꯛꯏ ꯃꯗꯨꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯌꯥꯝ ꯊꯥꯖꯗꯅ ꯅꯤꯡꯊꯦꯝꯗꯣ ꯂꯥꯛꯏ ꯕꯤꯍꯥꯔꯤꯒ ꯂꯣꯏꯅꯅ ꯃꯗꯨ ꯎꯕꯗ ꯂꯩꯁꯅꯥꯗꯣ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯦ ꯌꯥꯏꯁꯨ ꯃꯄꯥ ꯅꯤꯡꯊꯦꯝꯕꯨ ꯃꯁꯛ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯀꯧꯔꯨꯕ ꯇꯧꯔꯨꯗ꯭ꯔꯦ ꯃꯥꯁꯨ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯕꯤꯍꯥꯔꯤꯅ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝ ꯌꯦꯡꯉꯨꯅꯦ ꯅꯪꯕꯣ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯅꯤꯡꯊꯦꯝꯗꯣ ꯌꯥꯝ ꯉꯛꯄ ꯐꯥꯎꯏ ꯂꯩꯔꯝꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯃꯥꯗꯤ ꯑꯇꯣꯞꯄ ꯃꯤ ꯑꯣꯏꯔꯕ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯑꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯍꯥꯏꯕ ꯃꯥꯕꯨ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯕ ꯈꯨꯔꯥ ꯕꯤꯍꯥꯔꯤꯅ ꯃꯥꯅꯤꯅꯦ ꯅꯪꯕꯣ ꯅꯪꯗꯤ ꯉꯛꯄ ꯐꯥꯎꯔꯝꯒꯅꯤꯗꯣ ꯎꯗꯕꯁꯨ ꯐꯅ ꯀꯨꯏꯔꯕꯅꯤꯅ ꯌꯥꯏꯗꯣ ꯋꯥꯔꯤꯗꯨꯒꯤ ꯃꯔꯛ ꯊꯠꯇꯨꯅ ꯄꯨꯄꯨ ꯑꯩ ꯊꯦꯡꯉꯦ ꯆꯠꯅꯕ ꯇꯧꯔꯒꯦ ꯕꯤꯍꯥꯔꯤꯁꯨ ꯅꯣꯛꯂꯒ ꯍꯣꯏ ꯍꯣꯏ ꯆꯠꯂꯨꯔꯣꯀꯣ ꯂꯩꯁꯅꯥꯁꯨ ꯅꯤꯡꯊꯦꯝꯗ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯌꯥꯏꯒꯤ ꯕꯦꯒꯇꯨ ꯄꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯔꯛꯂꯦ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝꯗꯣ ꯇꯞꯅ ꯀꯧꯔꯛꯏ ꯂꯩꯁꯅꯥ ꯅꯃꯥꯅꯆꯥ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯅꯥꯒꯤ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯏꯍꯧꯔꯛꯂꯦ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯉꯁꯤꯗꯤ ꯏꯆꯥ ꯆꯥꯎꯔꯦ ꯏꯆꯥ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯕ ꯍꯥꯏꯕꯁꯦ ꯃꯃꯥ ꯑꯩꯒꯤ ꯏꯊꯧꯅꯤ ꯑꯗꯨꯅ ꯏꯆꯥꯒꯤꯗꯃꯛ ꯏꯝꯐꯥꯜꯗ ꯂꯩꯗꯨꯅ ꯃꯍꯩ ꯇꯝꯍꯜꯂꯨꯔꯒꯦ ꯅꯤꯡꯊꯦꯝꯗꯣ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯅꯃꯥꯅꯆꯥꯅ ꯑꯩꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯔꯧꯔꯤꯕ꯭ꯔꯥ ꯋꯥꯍꯪꯗꯨ ꯂꯣꯏꯔꯛꯄꯗ ꯌꯥꯏꯅ ꯁꯠ ꯊꯠꯇꯨꯅ ꯈꯨꯝꯂꯛꯏ ꯑꯩꯒꯤꯗꯤ ꯏꯄꯥ ꯂꯩꯇꯦ ꯑꯩꯒꯤꯅꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯏꯃꯥ ꯑꯃꯗꯤ ꯏꯃꯥ ꯏꯆꯥꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯅꯤ ꯈꯟꯗꯨꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯁꯦꯟꯅꯕꯤꯔꯛꯄ ꯍꯥꯏꯔꯒ ꯌꯥꯏꯗꯣ ꯃꯄꯤ ꯇꯞ ꯇꯞ ꯇꯥꯅ ꯕꯤꯍꯥꯔꯤꯗ ꯃꯈꯨꯠꯇꯨ ꯊꯤꯟꯗꯨꯅ ꯑꯩꯒꯤ ꯄꯨꯄꯨ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ ꯕꯤꯍꯥꯔꯤꯁꯨ ꯃꯗꯨ ꯇꯥꯕꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯄꯨꯄꯨꯒꯤ ꯌꯥꯏꯒꯤ ꯋꯥꯉꯥꯡ ꯑꯗꯨꯅ ꯇꯥꯛꯂꯦ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛꯅ ꯃꯄꯥ ꯅꯤꯡꯊꯦꯝꯕꯨ ꯋꯥꯔꯧꯏ ꯍꯥꯏꯕ ꯑꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯕꯨ ꯆꯠꯈꯤꯅꯨ ꯈꯥꯝꯂꯕꯁꯨ ꯌꯥꯔꯔꯣꯏ ꯈꯪꯂꯗꯨꯅ ꯅꯤꯡꯊꯦꯝꯗꯣ ꯃꯔꯣꯜ ꯊꯣꯛꯇꯕ ꯑꯌꯦꯛꯄ ꯂꯥꯏꯒꯨꯝꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯂꯩꯁꯅꯥꯁꯨ ꯋꯥꯔꯧꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯏꯆꯥ ꯃꯁꯛ ꯊꯤꯕꯤ ꯃꯤꯑꯣꯏ ꯃꯤꯇꯧ ꯆꯥꯗꯕꯤ ꯄꯣꯛꯄꯤꯅꯦ ꯑꯗꯨꯅ ꯑꯩꯅ ꯀꯅꯥꯕꯨꯁꯨ ꯅꯤꯡꯁꯤꯡꯂꯨꯕ ꯂꯩꯇꯦ ꯉꯁꯤꯗꯤ ꯅꯪꯁꯨ ꯏꯐꯝꯗ ꯃꯤꯇꯣꯞ ꯑꯣꯏꯔꯦ ꯑꯩꯒꯤ ꯏꯆꯥꯗꯤ ꯃꯁꯛ ꯊꯤꯔꯕꯁꯨ ꯀꯨꯆꯨ ꯃꯨꯔꯕꯁꯨ ꯃꯃꯥ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯌꯥꯏ ꯄꯨꯝꯅꯃꯛꯇꯒꯤ ꯍꯦꯟꯕꯤ ꯌꯥꯏꯊꯤꯕꯤꯅꯦ ꯌꯥꯏꯊꯤꯕꯤ ꯑꯗꯨꯒ ꯂꯩꯁꯅꯥꯗꯣ ꯈꯥꯡꯄꯣꯛ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯂꯩꯍꯧꯔꯣꯀꯣ ꯈꯥꯡꯄꯣꯛ ꯁꯪ ꯉꯁꯤ ꯅꯪꯒꯤ ꯅꯄꯥꯜꯗꯒꯤ ꯏꯃꯥ ꯏꯆꯥꯅ ꯁꯤꯒꯤ ꯊꯥꯛꯁꯤ ꯐꯥꯎꯕ ꯍꯤꯡꯕ ꯉꯝꯖꯕꯅꯤ ꯅꯪꯒꯤ ꯂꯃꯟꯗꯤ ꯂꯥꯏꯕꯛ ꯊꯤꯕꯤ ꯂꯩꯁꯅꯥ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯁꯤꯡꯕ ꯉꯝꯂꯔꯣꯏꯗꯣ ꯑꯗꯨ ꯍꯥꯏꯔꯒ ꯕꯤꯍꯥꯔꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯨꯔꯥ ꯅꯃꯧ ꯆꯠꯆꯔꯨꯈꯤꯒꯦꯀꯣ ꯕꯤꯍꯥꯔꯤꯁꯨ ꯇꯞꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯍꯣꯏ ꯆꯠꯂꯨꯔꯣꯀꯣ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯆꯠꯈ꯭ꯔꯦ ꯅꯤꯡꯊꯦꯝꯗꯤ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗꯅ ꯂꯩꯍꯧꯔꯦ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯆꯠꯈꯤꯕꯗ ꯎꯕꯗ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯥꯅ ꯑꯁꯨꯝꯅ ꯌꯥꯏꯗ ꯍꯥꯏꯔꯛꯂꯝꯃꯤ ꯌꯥꯏ ꯍꯥꯏꯅ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟ ꯊꯣꯟꯈ꯭ꯔꯕꯤ ꯅꯪꯁꯦ ꯂꯥꯏꯕꯛ ꯐꯕꯤꯅꯤ ꯅꯪꯒꯤ ꯅꯃꯥ ꯏꯕꯦꯝꯃ ꯂꯩꯁꯅꯥꯅ ꯅꯪꯕꯨ ꯅꯤꯡꯖꯕꯁꯦ ꯎꯕꯗ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯑꯩ ꯐꯥꯎꯕ ꯃꯥꯏꯊꯤꯔꯦ
ꯑꯗꯨꯅ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯃꯃꯥ ꯃꯤꯡꯊꯣꯜ ꯐꯪꯂꯕꯤ ꯁꯥꯒꯩꯒꯤ ꯑꯃꯃꯝꯒꯤ ꯃꯧꯁꯤꯡꯅ ꯃꯆꯥꯕꯨ ꯃꯤꯅꯨꯡꯁꯤꯒꯤ ꯀꯨꯌꯣꯝꯅ ꯌꯣꯝꯁꯤꯟꯗꯨꯅ ꯑꯐꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡ ꯂꯝꯇꯥꯛꯄꯤꯗꯨꯅ ꯄꯨꯔꯕꯗꯤ ꯃꯤꯗꯤ ꯂꯥꯏꯔꯗꯅ ꯂꯥꯏꯅ ꯐꯥꯎꯕ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯧꯁꯤꯟꯕ ꯉꯝꯗꯕ ꯑꯣꯏꯔꯁꯅꯨ ꯅꯪꯒꯤ ꯅꯃꯥ ꯏꯕꯦꯝꯃ ꯂꯩꯁꯅꯥꯒꯨꯝꯕꯤꯗꯤ ꯑꯇꯥꯡꯕꯅꯤ ꯃꯥꯒꯤ ꯐꯖꯕ ꯂꯤꯆꯠꯅ ꯋꯥꯉꯥꯡ ꯁꯉꯥꯡꯅ ꯉꯁꯤꯗꯤ ꯅꯪꯕꯨ ꯑꯐꯕ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅ ꯅꯪꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯀꯅꯥꯅꯁꯨ ꯉꯝꯂꯔꯣꯏ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯋꯥꯔꯤ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯂꯦꯞꯇꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯇꯥꯕꯤꯔꯛꯂꯤꯕ ꯂꯤꯁꯅꯔꯁꯤꯡꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯇꯨꯡꯗꯁꯨ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯍꯥꯏꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯤ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯦꯞꯇꯅ ꯁꯄꯣꯔꯠ ꯇꯧꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯍꯟꯅ ꯊꯝꯖꯔꯤ ꯊꯦꯡꯛꯁ ꯑꯦꯚ꯭ꯔꯤꯋꯥꯟ